ngasi nungthil khoi saunaraba ima sing Kangpokpi tana khongna chatpa haukre haina social media singda video thagalakre khangba ngambagi ngamkhai wangba lan khibana khoi saunaraba ima singna maitai sing national highway chatpa ya halo misong mikhai naiganu haiduna kholau kya lauduna ima sing Kangpokpi tana ngasi nungthil khongna chatpa haukre hade makataba pong naminase Singer Arvin Sabam amadi Lakshmi Kapurna lamsang outpost mapada accident thokre hari adubu kaisu thoidokpa khudong thiningai oidre hari pung kharagi khongchat Prime Minister Narendra Modi Imphal da laklamle Kanglup animaki IDP singa unaduna wari sanakhre nungsingi phibam phatrabasu Prime Minister Narendra Modi ngasi Mizoram tagi akhanaba flight ta Imphal airport thunglaba matung by road ta Sursanpur thamna satuna Sursanpur peace ground da public meeting pangthokre Sursanpur dagi amuk by road ta Imphal tamna laklaga Kangla da public meeting pangthokre Prime Minister na airport ta thunglaba matung da Governor Ajay Kumar Bala amasung Chief Secretary Goel yauna makok thongba official kiyana taramna okay amarom da Prime Minister khongchat manung da Kanglup animaki IDP sing tonga tonga unakre loinana makhoi singadu athuba matamda makhoi gi hanagi mayum lamdam singda hanjil hangani habagi thajaba piramkhre Prime Minister na Sursanpur dagi peace ground da pangthokiba miyam ge mifam adugi manung chana state asigi sing amasung tamgi tonga du mafam kiyada lupa crore sing taret ka sahum nepu mari changna paihat kadaba project singi jatra hulam khi aduga Imphal gi Kangla da pangthokiba miyam ge mifam adugi manung chana lupa crore sing amaga sani changna paikhat kiba project sing sanga khi Prime Minister na sanga kiba project sing adugi manung da lupa crore samaga sumna ama changna sa kiba Manipur police headquarters amasung lupa crore songaga kuntrain pan sangna sa kiba civil secretariat yauri Prime Minister gi Manipur khongchat asigi manukta ngase Kangla Fort Complex da IDP singa unaduna makhogi wakat sing takhi loinana Prime Minister gi maikai degi athubada lamda masida shanti amasung tangtu laita pa phibam hanjal halagani habagi thajaba pikhi masigi mamangda Prime Minister na Sursanpur gi peace ground da Kuki singi IDP singa su unaduna makhogi wakat sing takhi hari Imphal gi Kangla da pangthokiba miyam gi mifam aduda wangangla duna Prime Minister na haikibada mahaki government asina state asida shanti amasung tangtu laita ba phibam hanjal hanaba yamna kanna honari Manipur da thokliba makhal khudimaki hingsa gi thodok sing asi yamna laibak thiba amani lamda masida shanti hanjalaknabagi damakta Manipur gi sing amasung tamda lairiba miyam anigi marakta acherpa mari ama sagatnaba honaba mathau tai Manipur asi shanti tangtu laita ba amasung sakhot khongthang gi lamda laiba asigi symbol ama oihanaba honari lamda masigi miyam pumbana su hingsa gi thawong sing thadoktuna shanti laknaba amasung tungda haurakadoriba angang singi hena secure oiba phibam ama lakhanaba honaminasi maitai sing asina mapung oina belly da khundabane aduga Kuki sing asina belly ga naknariba singi jaga singda khundabane hariba Kanglup ani asigi marakta mutual understanding ama lainaba honaba habisi yamna mathau tai haike amaromda Manipur dagi lanmi kya amana leba asigi security da lauriba thodang kya adubu thagaladuna Pahalgam terror attack mari lenana chathakiba operation sindur da Manipur gi masa sing achauba role kya lauki haina singthakhe Sursanpur da pangthokiba public meeting aduda wangang duna Governor Ajay Kumar Bala na Sursanpur da illegal immigrants sing gi khundapam piroi dabane illegal immigrants sing asina pirakliba saitheng kya asigi matang da sarkar asina sabchana thengnagane amarom da Kanglup ki irang lanjenaraga relic camp ta lairiba sing tangkak ahom da makhoi gi hanagi mafam sing da khundale ta hanna honari haike Kuki MLA tarana athubada separate administration union territory semnaba PM da memorandum pisinkhre hairi Prime Minister Narendra Modi gi ngasigi Sursanpur khongchat manungda BJP KPA amasung independent yauna punna Kuki MLA tarana athuba matamda political settlement amasung masagi legislation lejaba separate union territory ama semnaba joint memorandum ama pisinkhre hairi Kuki MLA tarana pisin keba joint memorandum aduda hairibadi Manipur da minority community singda tathita oibagi thawong kaya chathaba yauna state asida chathaba hingsa gi thawong singna maram oiraga makhoibu valley area dagi nampu da tanthokibani maram aduna sap manaba rup amagi makhada valley ga punna leminaba haibisi oithokloi afaba yumthangnaba ama oina leminaraba khakta da shanti oina leminaba ngamgani valley dagi tokhaina leiba sina makhoigi miyam shanti security amasung tangdu leitana leiba ngamgani
Prime Minister Narendra Modi ki Manipur khungsat asina state asigi political future da itihasik oiba ahongba ama porpa ngamlagani haibagi thajaba lei loinana athuba matamda legislature leiba separate union territory ama sembagi wafam asi dialogue sa thanaba taksile haidi amaromda handak thokiba Kangpokpi irang aduda victim oikiba Thalon Kendra ki MLA Bugzagen Valterasu mahakilana oiba memorandum ama Prime Minister da pisiladuna 2023 ki May 4 da Mahana Chief Minister Office da Kangpokpi irang namaram oiraga Imphal da panduna leiriba Susanpur ki miyoising asoi angam yauduna sarhan kinaba pangthokiba security meeting ama saruk yaruraga halakpada Rims Road ta miyoi kharana akanumong da attack torokpada ki mahak tamthina sokhi loinana thodo asina maram oiraga mahakpo paralyzed oibata natana ngasi phawba handicap oiduna leiri Zome Kuki community asi Imphal amasung Valley district singdagi pulap tan thorakhrbanina physical amasung social oina haujikti tonga na leire maramaduna separate administration athu matamda pina bataksile hairi PM Modi ki Manipur khungsat ki mayok da youth congress na protest sathakre Sahi ani hena Kangpokpi irang mayok nariba Manipur da Prime Minister Narendra Modi na Manipur da pung ama ani ki khongsat talamdam asida lakliba asina santi hanjinba ngamgadawribara PM ki khongsat janing ti haina ngasi Congress babandagi hauna Manipur Protest Youth Congress na kangla tamna protest rally ama chatnaba tholakpada police ka sauna mukna khre khongjang adu ka mari lena Youth Congress ki maikai dagi phongdokhibada Kangpokpi irang asina lamdam asigi miyam sahi ani hena wana khangtuna lakhibani Prime Minister ki Manipur khongsat manungda lamdam asigi tongan ba CSO leaders sing community leaders sing amsung political leaders sing ga unaduna irang asigi warosin ama lakna ba wari sanaraba darabade yamna wahanthok leiba khongsat ama oiramgadabani adubu irang asigi manungda opposition party singna Prime Minister Manipur da nomta chatte habagi pressure sing aduna maram oiraga maming tagi oina lakiba khongsat oibana Prime Minister ki khongsat asigi yaningde Manipur sat lure haiba yana ba tatfat ki oiba khongsat ne haina pendaba wafam kya phongdoki loina na nakalamromda Youth Congress ki lusingba police na fakhre hari PM na ngasi Imphal da lakwa si khudong chaba lauragi Youth Congress ki president oiriba popular na IDP singna thengnariba khudong chadaba kya asiga mari leinana nong marakta memorandum pisinaba Imphal ki kangla tamna lakpa ki lambida police na phajankhre popular na phongdokhibada irang asiga mari leinana mamangda Manipur sarkar na thokiba order amada irang na ama ata thokraba pakagi yum singdana lupa lakh tara semi pakana lakh taret aduga kasagina lupa lakh mga pigani haikhiba adugi ona tainabada handak na thokiba order amadana sab manaba lupa lakh ahung khapi gani haikhiba amasung IDP singna thengnariba khudong chadaba sing asige mari leinana PM da memorandum pisinba lakpani haike MU ki mahairu singna su ngasi PM ki Manipur khongsat boycott tawkhre Prime Minister Narendra Modi ki Manipur khongsat Manipur University ki mahairu singna kanamong da protest tawbaga loinana go back Narendra Modi we condemn his whole of visit haina kholaw kya lawkhre Manipur University ki yamlaba mahairu singna go back Narendra Modi haina kholaw kya lawduna campus tagi MU main gate tamna tholakpada yamlaba police person singna thatuna thamki khongjang adu kamari leinana mahairu sing adugi maikai tagi phongdorakhibada ngasi lamdam asida thokliba irang asi matik chaba lusingba leiramba tarabadi thoklam loi hojik pia leiri haiduna makhoina daita pumba thaidoktuna thamba yaroi ngasi phawbada lamdam asida thokliba irang asida political party singna makhoigi lusingba singi yaka yenguna thabak tawbana tana center da chatlaga irang asi lusinaba hona kiba yawbra party dagi resign tawkhiba yawbra haina hangladuna center gi di IDP sing asigi damakta relief ki tengbang kya ama pirakhre adubo hairiba tengbang polam sing adu IDP sing da haktengnuna yahanba nate IDP singi thum leibada lupa lakh kunthra manga phawba changkhre haina media da phongna khiba yauribaduni amaronda Prime Minister ki khongsat aduda IDP singi oiba akhanaba thorang sing paikhatlagani makoibu mayum makaida athubada hanjel halakani haiba wafam yaudabana khongsat asi yamna artha yaudaba khongsat amane maramaduna Prime Minister ki Manipur khongsat asi boycott tawi amaronda lamdam asigi development project amasung program khara paikhatnaba lauthoklagani haiba wakhalonda ima singna tung induna chatpa tarabadi Manipur ki tung ki future kari oirakani haibasi aruba wahangne asaguma wahan thogyawdaba thabak thawong sing asida makhoi ki tung induna chatpa chumde haina pendaba wafam kya phongdorakhe amaromda tongan mafam kharadasu nupi lok kya so Prime Minister ki khongsat boycott tawi haina protest athakhe NSN GPRN ke na Nagaland fake currency racket ama thugai khre hari isak no lit toba NSN ke na Nagaland amasung masiga thangna leriba state singda operate toba fake currency racket ama thugai khre haiba racket asi NSN ke Kangbo buse atrokiloser Hokato busena chief financer amasung
mastermind oiraga chalaibani hairi isangna lead tawba NSN GPRN gi MIP gi secretary ato sunu phongdokibada haukiba August 28 da Dimapur dagi nupi ama fake currency note lupa lakh 9 ga konana fakhi paraba mioi adu wahang pohong sathabada NSN ke kangwo buse ke ato ki launcher hokato busena lead toraga sponsor 9 na back toraga fake currency racket asi chalaibani hairi hariba fake currency racket asi Guwahati Itanagar amasung Nagaon na chingbo mafam singda base tawbani mahana makhata na phongdokibada fake currency lupa lakh 1 gi senpham ama Manipur da genuine currency lupa lakh 15 ga exchange tawnakhre fake currency lupa lakh 9 ga Mizoram da genuine currency lupa lakh 3.5 aduga Dimapur da fake currency lupa lakh 10 na genuine currency lupa lakh 9 ga exchange tawnakhre fake currency lupa lising yankhai number gi lupa lising kunpi nungti numit khuding gi makoina fake currency lupa lakh amamam aduga sayol gi oina lupa lakh 5 print tawi haiba racket asi 2023 dagi active oina chalaiduna multi state operation asi horakibani hairi Susila Karkibu Nepal gi interim prime minister oina wasak laukhre political gi charang na bathoklaba Nepal da hana gi chief justice Susila Karkibu ase interim prime minister oina wasak laukhre army president Ramchandra Paudel amasung Gen Z protest ki leaders sing unaduna wari sanarba matung da parliament dissolve tawraga achamba thorom ama pangthoktuna Susila Karkibu interim prime minister oina wasak laukhibani Kulman Gising Om Prakash Aryal amadi Balanan Sharma su minister oina wasak laukhi Nepal gi interim prime minister oina wasak laukraba Susila Karkida leba asagi prime minister Narendra Modi na thagat wahi phongdokre social media platform X ta thagalapa warot amada Modi na hai yumlo na balebakta ingta papibam hanjil hanabo hanabada India na angamba thakta mateng pangna ba thorang tawduna lei ngasi interim prime minister oina wasak laukraba Susila Karki Nepal gi ahanba nupi chief justice ni hari